ngasi phongkiba tongan tongan pause sing amadi social media dagi lokhachaba paw singi update puduna lakjari ahanbada maru oiba paw Kuki National Organization ki lusingba Khenthang gi Churachandpur da leiba yumda sakangdaba singna petrol bomb langchinduna attack chathakre Narendra Modi ki khongchat mangoinana governor na chair loduna BJP ki president Sarda yauna MLA kumanga ka unakre Maitaina ST list channabagi firep punna lominana warep lokre Kuki Jo Singna free moment da athingba piba haibasi miyambu tamna genocide tokbani haina sujata na phongdoragli Kharam Waifei village da sugi camp hongjilak Churachandpur Kangpokpi road Tingjilagani Harakli Modi September 16 da soidana laklagani haina confirm tawkre lay inkol gi eviction yengsinnaba Union Minister Ramdas na Governor da taksinkre Kuki Singna Narendra Modi lakbada utnanaba Kuki Singna ku mayam ama sare hari Loktak Pat ki isingi sarukta Thangagi Muga Mantha amasung Komlakong Phaunadaba lambi nongna semjilagani MSA ga Kuki ga agreement sign tawnakiba adu Manipur da ing tapa hanjilaknabagi maipakpo khongthangni haina RSS na phongdoragli Chandel gi Naga Lupsingna UNC gi khongjang chogalagli Hauji Pau Sandongna Pijari Handak suspension of operation chahi amaga sangdokibagi mifam aduda saruk yakiba Kuki militant group amasu oiriba Kuki National Organization KNO gi lusingba Khenthang Elias Kelvin Hatlangi mayumda sakangdaba singna bom langsinduna aki akang pokalamle hairi police tagi phongba paugi matung inna haukiba September 5 gi numidang pung 10 makai rom tarakpa matamda Churachandpur district ki Churachandpur police station na konba Dorcas road ta leiba Khenthang Kelvin Hatlangi yumda chakangdaba miyoi singna petrol bomb langsinduna pokhai hankibani hairi adum oinamak thawdok aduda asok apandi amata yahokide kanana kari maramgi damakta attack adu chatharamlibano haibagi chapchaba khangba ngamdri police na makata na thijinbagi tabak chathari KNO gi lusingba Khenthang atopa ming Kelvin Hatlang tha asigi hokiba tang marida home ministry ga New Delhi da wari sanaduna suspension of operation su makata na sangthabagi Chahi amaga sangdokpada sign tawbada yawkiba maruoiba misak amani hairi Manipur ki Governor Ajay Kumar Valana sia loduna September 13 natraga 13 da Manipur da lakani panariba India ke Prime Minister Narendra Modi ki khongsat ki mangoinana Bharatiya Janata Party BJP Manipur Pradesh ki MLA kunmanga ko unaduna wari sanakre Raj Bhavan da pangthokpa ayuk pung 13 dagi hanagi Chief Minister Nongthombam Biren Speaker TS Satyavrata hanagi Minister Thongam Biswajit TS Basanta Govindas Konthokjam L Suchindro Waikemchan Sapam Ranjan Haikam Dingo amadi atai BJP MLA sing adudi Kairao Kendra gi Rameswar Andhro Kendra gi Syam Kumar Lamlai Kendra gi Ibomcha Uripok Kendra gi Raghumani Sagolban Kendra gi Imo Lamsang Kendra gi Sorokhaibam Rajen Pasoi Kendra gi Kunjakesor Langthabal Kendra gi Karam Syam Nauria Pakang Lakpagi KB Devi Mayang Imphal gi Robindro Thanga Kendra gi Tongbram Robindro Kumbi Kendra gi Premchand Hairok Kendra gi Radheshyam Wangjing Tentha gi Brojen Wabagai Kendra gi Usam Devan Hyanglam Kendra gi Y Radheshyamni hari thajaba yaba paugi matung ina governor na MLA kumanga kaudana wari sanaba aduda BJP Manipur Pradesh ki President A Sarda su saruk yaki hari lonana Manipur lenga ki Chief Secretary Security Advisor amadi DGP su mifam aduda saruk yaki Manipur da numit kharani gi matungda India ke Prime Minister Narendra Modi lakani haina panari ngai cherakta kari karamba agenda da governor na unaribano haiba wahang kaya lakli governor unaba aduda BJP gi Naga amasung Kuki MLA amata saruk yakide haina su paugi likun amana khangalagli Matang sa ilisingani kuntarukta India gi state singda census tawgodoriba asigi mangoinana aikoigi lamdam asida logi wangmada changchilakpa mitopsing khandoktuna masagi maramda halanko masing yamjadraba maitai singbo masa kanjanaba constitution gi ngaklo piu maitai singbo athubada ST list restore to haiba hiram asida top awang lekaida miyamga punna khana nainabagi campaign ama pangthokre MMTU gi Secretary Organization Takil Lambam Puren Maitena Thado ki Bachirol asina makata na hai chathariba campaign asi MMTU Arambai Tengol Village Volunteer amasung UFO na lekai da chatharakpa campaign gi saruk ama oina September 3 Nomaijing numit ki ayupung Nepal dagi pangthoki chathariba campaign aduda saru hojik Manipur da Bangladesh amasung Myanmar dagi logi wangmada changsilakpa yellow mist singda pirakliba saithengi maramda munna khana nainaki
loinana ST lista chanpham thoklaba maitai singbu ngasi pawba ST lista yawhanba ngamdana leiriba asigi matangda mifam aduna khanaba yauna mifam aduda Manipurdagi mitop khandokpa yauna maitai singna ST lista channabagi matangda miyam punna leminna khigani haina apunma warep lokhi hairi National Highway 2 Imphal Dimapur lambi asi free movement ohengadabani haina awang sekmai kanba nupi lup amasung imagi mairana People's Progressive Alliance Manipur gi support ka loinana sekmai bazar da chatharakiba wakat mifam ngasiga tharaga numit humni sujinkhre khongjang asida nupi chahum henmana saruk yari khongjang aduga mari lainana imagi mairagi kanbena sujata na phongdokibada kuki kulai paibasingna Imphal Dimapur lambi da maidai sing chatok chasin tawbada athingba thamliba si maidai singbu tamna genocide tawbagi thawongni Hariba thong asi yaningde Center amasung state government ke maikaidagi miyamgi lifeline oiriba lambi asida maitai yauna community khudingmak free movement tohongadabani haibagi thajaba pidriba phawba khongjang asi makhatana chathagigani hairi Ministry of Home Affairs amasung Kukisu militant singa handak nauna su agreement chain tawnakrabasu hojik phawba Imphal Dimapur lambida maitai sing free oina chatpa yadri thong asi human right violation tawbani amaromda Prime Minister Narendra Modi gi Imphal gi khongchat asi hidden agenda ama loinana lakadoribra haibagi chingnaningai lei haina phongdokli Prime Minister gi Manipur khongchat asi gi manungda Manipur ge territorial integrity asi hiram amatada akaiba piroi haibagi thajaba du pigadabani haina phongdoki panba yabadi singmai bazar da chathariba wakat khongchat asida Su abrogate tawgadabani terrorism gi thong sing khudakda lekwadabani Kuki militant singna National Highway da lut tawbagi thong lekwadabani National Highway hangdoktuna free da chathok chasin tawba haibasi aikhoi gi right ni paktaknana mihat lepu proxy war lepu haina thaba placard sin sijinari Bharat Sarkar gi Ministry of Home Affairs amasung Kukisu militant singa tawnakiba su agreement adugi matung ina Kuki militant singi thangchat camp asi Kangpokpi district ki Kangsup police station gi manung chanba Kharambaifei village da lahang ki choi camp haina ming thonduna hongjilakna ba thorang tawriba asi Foothill Naga Coordinating Committee na yaba ngamloi Naga singi pari puri gi oiba lamda aina yadaba Kuki militant group singi camp asi hongjinna ba honaba tarabadi hauji Naga gi pari puri gi lam phauduna chaliba Kuki singi lifeline oiriba Churachandpur Kangpokpi road asi mapung phana thingjillagani haina committee asina thadokpa chirol na khangalagli chirol sina makhatana hai thong asi Foothill Naga Coordinating Committee da ikaiba piba natana Naga miyamgi right matpani Manipur miyamgi maikaidagi Foothill da lairiba Naga community singi settlement da ikai kumnagadabani haina phongkraga su agreement review tawduna Kharambaifei village da unlawful Kuki militant group singi su camp hangdokna ba honaribasi yaba ngamloi Karigumba thangchat camp asi Naga singi pari puri gi lam oiriba Kharambaifei village da hangdokpa tarabadi Kuki amasung Naga community anigi marakta chauna I nai tanaba haibadu thokani Karigumba asigumba laibak thiba thokdoksing asi thoklakpa tarabadi maduda thoklakpa apafatagi daida pumnamak Manipur Sarkar na pugadabani hairi Manipur government ke maikaidagi Foothill Naga singi settlement ikai kumnagadabani haina phongdokiba aduna maram oiraga good faith up Foothill Naga Coordinating Committee na Kuki singi mathakta chathakiba athingba khongjang sing adu handokibani illegal Kuki village amata indigenous Naga land owner singi ayaba yaudana lingba yaroi karigumba lingba tarabadi madu karigumba amata chingnaba tawdana eviction chathagadabani Kuki refugee singna Naga singda chathaba namthaki thong yauna Kuki militant singna ain kaina drug puthok pusin tawba amasung aina yadaba polamsing lalonbagi thabak chathariba sing asida matam kuina khangduna leiba ngamloi haina su warning tawri Prime Minister Narendra Modi pung khara khaki khongchatta September 13 da Manipur da soidana laklagani mahak laklagani haiba wafam asi BJP Manipur State Unit Party gi High Command singna aiba chirol ama tharaktuna khangalakle haina unit asigi Vice President Chingangbam Chidanandana pausi asida phongdokre Prime Minister gi khongchat asida mangoinana ayuk Governor Ajay Kumar Bhalana BJP gi MLA sing amadi BJP State Unit ki President Sarda Kauduna wari sanakre Wari sanaba adudasu Prime Minister Narendra Modi Manipur da lakani haiba confirm tawki mahaki khongchat asi
ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯄꯨꯡ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗꯁꯨ ꯄꯨꯡ ꯑꯃꯈꯛ ꯂꯩꯒꯅꯤ ꯍꯥꯏꯔꯦ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯌꯥꯝꯒ ꯎꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒ ꯎꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯣꯏꯗꯧꯔꯤ PMꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯇꯤꯜꯍꯟꯅꯕ ꯒꯕꯔꯅꯔꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯒꯕꯔꯅꯔꯅ MLAꯁꯤꯡ ꯎꯅꯈꯤꯕꯗꯨ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ ꯋꯥꯐꯝ ꯑꯗꯨꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯁꯨꯞꯅꯇꯒꯤ ꯒꯕꯔꯅꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯕꯅꯤ गवर्नर उनब मणिपुर लेजिस्लेटिव असेंबली की स्पीकर TH सत्यव्रता हाने चीफ मिनिस्टर नोंथोंबम बिरेल थोंजू केंद्र की MLA थोंगाम बिस्वजित सिंह MLA सिंह याउखी प्राइम मिनिस्टर थासी की तरहमदोइदा मणिपुर लाकदोरिबसी अहानबदा मिजोराम तोंगान तोंगानबा प्रोजेक्ट मयाम अमा उरेप उयुंग तंबा अमसुंग मफमदुदा सिविक रिसेप्शन पांथोकलमलगा चुराचानपुर हाना थुंगनी मफम अदुदा सुपुंग अमा रोम तमक लेगनी अदुगा इम्फाल अमुक लागलगा कंगलादा मियाम तिनबा थौरम अमदा वा nganggani थौरम पांथोकपम अदुमक्तदा प्रोजेक्ट निपाल उयेप उयुंग तमगनी अदुगा तरा हेनबना संगादुना मियामदा खुसिनगनी मदुगी मतुंग तारकपदा प्राइम मिनिस्टर नरेंद्र मोदी असम की दमक इम्फाल थादोकिगनी हाइरी प्राइम मिनिस्टर नरेंद्र मोदी चुराचानपुर लापद मैतई सिंगना मखोइबु ओटपीरे हाटपीरे हाइबो उटननबा अहांगबा कु मयाम अमा सादुना थेटलगा थमगदोरी मफम अदुदगी फंगबा पाउना हाई यामलबा कु परेंग साना थमननबा हौजिक हौजिकमक यामना कन्ना कु सेंबा साबा अमसुंग मचु अमुबा संगबना चिंगबा चथरी असिगुम्बा मखलगी कुसिंग असि सखंगदबा खरना हंदकता अमु हुरानखिबगी वाथोक लेखरबनी तुंगदा मांखरे हाइरंबा कुसिंग अदु अमुक फंगलखिबनी चौरांगना कु चामगी मथक्ता सारगा PM नरेंद्र मोदी की मित्येंग चिंगसिन्नबा अमसुंग मणिपुरदगी तोखाई तारगा यूनियन टेरिटोरी अमा सेंबियु हाइबा डिमांड तौननबा थौरांग तौबा लोइखरे चाही निफुरोम हेना NHPC ना मांगन खरबा कैबुल लमजाउ नेशनल पार्क अमसुंग लोकताक पाट अनि की ताइनबा इसिंगी सरुकता थांगा मुकाप मानथा अमसुंग कोमलाखोंग फाउनगदबा लंबी अमुक नौना सेमजिनुना फाउना हनगदौरी ngasiदगी मिरोल खरगी ममांगदा फाउनरंबा लंबी हौजिंगना लोकताक हाइड्रो पावर प्रोजेक्ट की इथाई बैरेज लाखिबदगी मांगखरबा थांगदगी कोमलाखोंग फाउनगदबा लंबी असि मतमगा चुनगदबा एनवायरनमेंटसु अकाइबा पीदबा मोंगदा PMGSY फेज 3 की स्कीमना फाउना हलगनी लंबी असि अथुबदा लोइसिनबा ngamnaba माइकै खुदिंगमकी मियोइसिंग अमदी तोंगान तोंगानबा डिपार्टमेंट सिंग लोइनाना सोशल एक्टिविस्ट सिंगना अंगम मतेंग पांगबियु हाइना थांगा केंद्र की MLA तोंगब्रम रोबिंद्रोना फोंदोकरे नौना सेंगबदोरिबा लंबी असिगी सर्वे थांगा केंद्र की MLA T रोबिंद्रो अमसुंग PMGSY की असिस्टेंट इंजीनियर RK धनमंजुरी अनिना लुचिंगबा PMGSY की स्टाफ सिंग थांगा की खुंजा सिंग अमदी क्लब का लोइनाना किलोमीटर अनिरोम सेमगदबा इसिंग मथकी थोंग यावना आर्ट वाक लोइनाना सेमगदोरिबा लंबी की फिबम यंगसिन खोंचत अदुदा थांगा मुका मानथदगी कोमलाखोंग फावबा इसिंग की लंबीदा फाउनगदोरिबा असिगी रूटता मोटरबोट तोंगदुना डिपार्टमेंट के ऑफिशियल सिंग अमसुंग स्टाफ सिंग लोइनाना सर्वे तोमिनकी सर्वे अदुदा MLA T रोबिंद्रो ना हाइकिबदा लंबी असि फाउना हनबदा थांगा की मियामदा नतना थांगा ग नगनना लैरिबा कुलसिंग की मियामसिंग अमजी मणिपुर मियामदा कानागदबा लंबी अमा ओइरगनी चाही खरगी ममांगदा महाक यावना थांगा केंद्र की लोकल क्लब सिंग अमदी मियामना अंगम सेल पुथोकनरगा लंबी असि फाउननबा मोकापतगी थोनबा हौख्रे 1939 की मतमदसु कोमलाखोंग लोमदगी मेचिन सेजिनदुना थोनबा हौरंबगी खुदमसिंग लेरमी हाइना फोंदोखी यूनियन होम मिनिस्ट्री अमदी कुकी कम्युनिटी अनि की मरक्ता हंदक एग्रीमेंट साइन तौनखिबा अदुमकना मणिपुरदा शांति पुरकनबा होनबगी अचौबा माइ पाकपा थौरांग अमनी हाइना राष्ट्रीय स्वयंसेवक संघ RSS की नेशनल पब्लिसिटी इंचार्ज सुनील अंबेडकरना फोंदोकरे RSS अमसुंग मसीगी मरी लेनबा ग्रुप सिंगी ओइबा ऑफिस बैरियर सिंगी कोऑर्डिनेशन मीटिंग अमा जोधपुरदा नुमित हुमनी पांथोकपगा लोइनना अरोइबा नुमिता वाफम असी पौमी सिंग उनबा अमदा सुनील अंबेडकरना महाकी वाफम असी फोंदोकलदुना मणिपुरदा हिंसा की थौदोक वाथोक अमसुंग सेपरेटिस्ट एक्टिविस्ट सिंगना तमना हंथरगले महाकना मका तारदुना हाई RSS ना मणिपुर कन्फ्लिक्ट असिगी मतांगदा हौबदगी कुपना यंगसिनदुना लाकपगा लोइनाना इंग तपा हंजिलकनबा होनादुना लाकली मुंगनरिबा अमदी खाइबुंग तानरिबा मिते अमसुंग कुकी कम्युनिटी अनिगी मरक्ता यासिननबा पुरकनबा होनादुना सु लाकली मणिपुरदा इंग तपा हंजिलकनबा होनारकलिबा मरक असिदा हंदक मिनिस्ट्री ऑफ होम अफेयर्स का कुकी
कम्युनिटी की एग्रीमेंट अमा साइन तौनखिबा असिमक अफब खोंगथांग अमनी हाइखि नुमित होनी पांथोकिबा मिफम अदुगा मरी लेनेना पल्लदुना महांगना हाइ मिफम अदुदा ड्रग एब्यूज दगी हौरगा इल्लीगल इमिग्रेंट फावगी लेरिबा इशूसिंग मतंग कुमना खनखी मिफम अदुना न्यू एजुकेशन पॉलिसी की मतंग अकनबा मियेंग चंगबगा लोइनना एजुकेशन दा मरु ओइना इंडिया लैंग्वेज सिजिनगनी हाइबा वखलोन असिबु मपुंग पाना सौगली हाइना सुफोंदोखी नागागी एरिया दा बॉर्डर फेंसिंग तौबा अमदी फ्री मूवमेंट रेजिम FMR लौथोकपगे मायोक्ता यूनाइटेड नागा काउंसिल UNC ना था अजिगी नेपाल की अहिंग नोंग्याइदगी नागा एरिया दा ट्रेड एम्बर्गो पोट पोथोक पसिन तौबा थिंगबगे खोंजंग चंगसिनगदोरिबा असिदा चांदेल की नागा लुपसिंगना मपुंग पाना सौगतकनी हाइरकली चांदेल नागा पीपल्स ऑर्गेनाइजेशन ना थादोकपा चिरोल अमदा ऑर्गेनाइजेशन असिना नागा ट्राइब हो तरामाथोई नागा स्टूडेंट यूनियन चांदेल ना चीफ एसोसिएशन चांदेल ट्राइब वुमेन्स यूनियन सिंह अमदी चांदेल की सेक्टर यूनिट खुदिंग मकना था असिगी नेपाल की अहिंग नोंग्याइदगी चथगदोरिबा UNC की ट्रेड एम्बार्गो खोंजंग असी मपुंग फाना सौगकनी हाइरी नागा की असेंगबा ट्रेडिशनल बाउंडरी हाना मसक खंगदोक्तुना नागा एरिया दा इंडो म्यांमार बॉर्डर फेंसिंग तोरकपा अमदी फ्री मूवमेंट रेजिम लौथोकपा हाइबसी नागा मियांगी राइट आइडेंटिटी अमसुंग इपा इपुना थंबिरंबा टेरिटोरीदा सिंगनबनी हाइना लौबदुना चिरोल असी फोंदोरकपनी नागा मियामना निंगसिंगबा थोकत्रबा मतमदगी ngak chenduna lagliba ipa ipusingna thambiramba lam culture and heritage amasung naga miyamgi hak ngaktuna lagliba asibu reflect tawduna trade embargo gi khongjang asi changsinbani naga miyamgi kholau asibu government tabidriba fawa khongjang asi naga taba mapung kuding magda chathagigani khongjang asi da mari leinaba stakeholders sing amadi naga miyamna mapung phana chogotpiu hainasu UNC gi maikeidigi appeal torokle मखा तारकपा एडिटोरियल दगी लोखचबा मचंगोइबा पाउसिंगदा नौना सु साइन तौख्रबा मतुंग कुकी गी मफमसिंगदा मैतै चंगबा यारोय हाइरकपा लाल लोइद्री ताकबने चिन कुकी जो नार्को टेररिस्ट सिंगना इंग्लिशिंगनी कुलुमदोइगी मे अहुमदगी मणिपुर गी मियाम मरु ओइना मैतै सिंगी मथक्ता अतमनना लंदाखिबगी वाथोक वारोइसिन पुरक्तुना इंगतपा खोंथांग अमा ओइना मिनिस्ट्री ऑफ होम अफेयर्स मणिपुर गवर्नमेंट अमसुंग कुकी जो फुरुकी मियोई सिंगा वारी छानखिबगी मतुंग इना सेप्टेम्बर मरीदा ट्रिपटाइट सस्पेंशन ऑफ ऑपरेशन सु तौक्रे ट्रिपटाइट सु एग्रीमेंट अदुदा यावरिबा हिरम सिंगदी सेप्टेम्बर मरी लिसिंगने कुनमंगा दगी सही अमा सु एक्सटेंड सांगदोकपा Joint Monitoring Group amana yengsinba Manipur gi territorial integrity ngakpa designated camp ki masing hantahanba irang thokpa yaba mafam singdagi camp taret hongdokpa manung amasung mapal leba ki khulai paiba singa mari thamba yadaba khulai sing CRPF BSF ki camp singda thamba foreigner sing khandokduna kedar sing verification chathaba security amadi mission singda attack chathadaba senkhai thumkhai mi phaba yadaba इंडिया लेंगा की पथाप की मखादा वरी छानबा अमदी कांगलोन कायरबदी KNO UPKA दा ऑपरेशन चथादबा हाइबन सिंगबा यावरी इंडिया गवर्नमेंट अमसुंग कुकी जो कांगलुप की मरकता नौनो खुयेक पिनखिबा याना वारोल अदुदा मणिपुर की टेरिटोरियल इंटीग्रिटी ngakpa नेशनल हाईवे टू इम्फाल दिमापुर लंबीदा लेरिबा अथिंगबा लोकथोक्तुना फ्री मूवमेंट लेहनबा हाइबा असिगी यानाबा पुरखिबा अदुगी मायोक्ता मणिपुर की CSO सिंगी मरक्तगी यानिंगदबा फोंदोकलकली सु हंदोकदबनी छांगदोकपा यानिंगदे हाइबा असिनी नाकल अमरोमदा कुकी गी लूप अमा ओइरिबा विलेज वॉलंटियर कोऑर्डिनेटिंग कमिटी ना प्रेसता थादोकपा चिरोलना हाइरिबना कुकी मिलिटेंट सिंगा सु एग्रीमेंट सही अमा छांगदोखरबा मतुंगदा कुकी जो काउंसिल ना नेशनल हाईवे नंबर 2 इम्फाल दिमापुर लंबीदा फ्री मूवमेंट हांगदोकपा यारे हाइना लाउथोकिबा अदु चनबा यारोय नेशनल हाईवे नंबर 2 फ्री मूवमेंट हांगदोकपा यारे हाइरिबसी नाकल नामतगी ओइबा वारेप ओइबना अकनबा मोंगदा कंडेम तवी कुकी जो मिहामगी सेपरेट एडमिनिस्ट्रेशन पीद्रिबा फावबा कुकी जो टेरिटोरीदा मैतै मियामना फ्री मूवमेंट तौबा यारोय लोइनना कुकीजो काउंसिल बॉयकॉट तौरे कुकीजो काउंसिल ना लाउथोकिबा वारेप असिगा मरी लेनना थोलकपा अफफतगी दायित्व खुदिंगमक काउंसिल असिना पुगदबनी सु ग्रुप सिंग असि कुकीजो मियामगी मिहुत नते हाइबना सिंगबा अयेतपा अकनबा वाफम सिंग थमलकिबा असिना मणिपुर वाथोकी वारोसिन पुरकले हाइना लोबा यागदोरिबरा कुकीजो काउंसिल ना लाउथोकिबा याना वारोल सिंग अमदी सु ग्रुप सिंग असी कुकीजो मियामगी मिहुत नते हाइबा अकनबा मोंगी सिंगनबा लेरकलिबा असिना मरम ओरगा विलेज वॉलंटियर कोऑर्डिनेटिंग कमिटी VVCC अंगम
तानबगी मुक्नबदुना मखोय मसेलगी मरक्ता हाना सुनबगी इरांगसिंग अवाबा मियामदा मायोकना हलकद्रा हाइबगी चाउना चिंगनबा लैरी नकल अमरोमदना मणिपुरगी इरांग तंगदु लैताबा फिबमदा पुरकनबगी दमक इम्फालदा लाक्तुना मैतेगी CSO सिंगा वारी सानखिबा अदुदा सरुक याखिबा थादुक ग्रुप की लुचिंगबा थादुक लिटरेचर सोसाइटी असमगी चेयरमैन नेकम जेमहाउबु कुकी लालोलोप KRA ना मयुमदगी फारा पुख्रबा मतुंगदा तमथिना हातोक पीखिबगी वाथोक असिसु लाइना लौबा यादबा मखोय मसेलगी मरक्ता मुक्नबा अमा ओइना लौरी इलीगल इमिग्रेंट्स इन कुकी जो नार्को टेररिस्ट सिंगना इंडिया गवर्नमेंट अमसुंग मणिपुर गवर्नमेंट की मथक्ता लंदादुना सेपरेट एडमिनिस्ट्रेशन की डिमांड तौदुना वार क्राइम चथरकपा हाइबसी इंडिया की सिक्योरिटी दा अचौबा सिंगनबा क्राइम ओइबत नतना ngapipham थोक्तबा मरालगी मतुंग इना लोगी ओइबा मतिक चाबा चैराक पिफम थोई अदुबु इंडिया गवर्नमेंट ना ngapiदुना सु सांगदोक्तुना हिरम खरदा याना वारोल सही तौनखिबा अदुगी ओना तैनबदा मखाताना सिंगनबगी लांजंग चथरकपा तारबदी लेंगाक अमदी मियामना मखाताना ngapiनबगी फिरेप अदुमक लौगदोरिबरा मखातारकपा एडिटोरियल कलमगी मचंग ओइबा पाउदना मणिपुर मियामगी मिहुत ओइरिबा MLA सिंगी वारेप भारत लेंगाकना करिसु लैतना खल्ली हाइबा ताकपनी Ministry of Home Affairs Manipur Government amasung kuki jo kangluk ki miyoi singa haukiba ningthokaba numita wari sanaraklaba matungda September 3 da tripartite su agreement sign taunaduna sahi ama sangdokiba asi Manipur gi miyamgi mihut oiriba MLA sing su handoknaba lawkiba warep adu karisu leiti haina takpani thawong asina Manipur gi miyamgi mihut oiriba MLA sing asibu center lengakna adugi matik thawoidaba yamna lumna lawdaba apaba mari leinade haibadu tasing na taklakpagi mong asidi yamna ikainingaini masigi maram haibabu su handoknabagi damakta mamangi Manipur gi lengak sasan tawkiba BJP lengaki boycott Cabinet mifamna pangthoktuna warep lawki masigi matung assembly mifamdasu amuk hanna MLA singna amato oina yanaduna su handoknaba warep lawki asigumba assembly gi warep adu center da thaduna su handoknaba khangan kibagi mayokda Sahi ama amuk sangdokhiba asi Bharat lengakna Manipur gi miyamgi mihut oiriba MLA singbu karisu leitana khalli haibadu takpani thoina laloidra khalli aduga Bharat lengakna lawrokliba phirep asi yaningde makadana su chanaroi haina karigi damakta Manipur miyamgi mihut oiriba MLA singna tuminna lesilebeno haibasi lebak miyamgi wahang oiribani oiriba phibam asina takpadi Bharat sarkarna paikhalakpa thabak Koding magta Manipur gi interest soklobasu tuminna hektamak leicinduna mapuna haiba ili haibadu takpa oigani haiba yai su asi lisingani mangagi August amada ihan hana army amadi KNOPF ki taunokibani masigi matungda inkumja lisingani Nepal gi August 19 da Government of India Government of Manipur amadi KNO NUPF ka nakal ahumgi tripartite agreement oina taunakibani matamgi oina su sangdokduna lakhibani adubu inkumja lisingani kunmari gi February 18 da sugi matam loikibada sahi ama makai amu sangdokduna lakhibani asumna su sangdoktanaba matam adugi Manipur lengakna lawkiba warepsing adu thabak oina pangthokpa ngamdana laki masigi maramdi Bharat lengakna Manipur lengakna su handoknaba pakalakpa thabaksing asi thawas sadana karisu leitana khanbadagini haiba asini laloidra hainasu khali aduga su chanariba kuki lalolupsing asina sugi ground rule thugairaga territory gi terrorist ki thawong sing kaya leptana chathari masigi asengma maram Manipur da thokleba chahi ani helaklaba kanglop anigi lan asida su chanariba kuki lalolup singna ifong fongna terrorist ki thabak sing chathaduna yum kai mai thaba mihat mapungni thabak kaya chathai haibasi miyamna lauduna laklibani miyamgi asengba kholaw asi Manipur lengangna tabidana thabak oina pangthoktana makhoigi thabakta Karigumba thabak amata lokhatana leirakibani masida natana su chanariba kuki lalolup singi kedar sing amadi achoba pham paiba singi manungda Myanmar dagi changlakpa illegal immigrant kaya yaure haibasu kudam changdam putoktuna takrabani adubu pumnamak asi Bharat lengakna asum aran thidoktana su chanariba kuki militant singa terrorism gi thabak chatharaklabasu
आइनगी ओइबा थबक अमता लौखतना लेरखिबनी हाइबा याई यामना ngaklibadi Manipurgi miyamgi mihut oiriba MLA sing amata oina punchinduna su sangdoknaba warep assembly da lowduna sangdoktanaba lowkiba warep Bharat lengakta thakraba phawbada masigi ona tainabada su sahi ama sangdokpa haibasina Manipurga Bharat lengaka leinariba mari karamba marino haiba wahang asini Makha tarakpa aroiba pauda apunbagi saktam ngakadabani haiba wafam constitution da yaude haina Aaron Kipgena phongdorakli Manipur के अपनबगी सक्तम ngakadabani haiba wafam Indian Constitution da yaudi haina Kuki militant singi apunba loop ama oiriba United People's Front UPF ki spokesperson Aaron Kipgena India Today da piba interview amada phongdokre mahakna hai handakta center ka khuyek pinakiba suspension of operation sugi agreement ta legislature yauba union territory ama Indian Constitution ki makhada semnabagi political dialogue tawnaba yamna moru oiba clause ama hapsile akaknaba matamgi manungda political dialogue chathaduna Indian Constitution ki makada legislature yauba union territory ama semnabagi thorang lokhatlagani September marida kuyek pinakiba agreement aduna mamangda chananaba agreement adugi mahut sile kumjali singani Nepal da kuyek pinakiba agreement ta Manipur ki apunba saktam ngakpagi wafam yaurabasu handakta nongna kuyek pinakiba agreement adudadi wafam asi yaude punamak asigi mathakta Manipur ki territorial integrity kaihandana thamgadabani haiba wafam Indian Constitution da yaude hainasu mahakna phongdoki kumjali singani Nepal da kuyek pinakiba agreement ta Manipur ki territorial integrity ka mari leinaba clause ama yauhankiba adu khwaidagi chawba asoibani haina palladuna mahakna haiki handakta nongna kuyek pinakiba agreement ta mamangi asoiba adu chumthokle UPF amasung Kuki National Organization gi maru oiba pandamdi tokhaiba administration ama lehenbagi matangda political gi oiba waroisin ama purakpa aduni atopa puruki miyoi singna akanma mongda yaningdaba phongdoklabasu Ministry of Home Affairs na misang mikhai naidaba thorang ama lokhalaklibasi pungning thogatningai ni haiki chu agreement kuyek pinakraba militant sing khulai thadokpagi matangda mahakna haiki madudi kumjali singani Nepal da aranba oina ahanba oina su agreement kuyek pinakiba matamda kedar singna khulai surrender tawkiba leite designated camp singda khulai sing punna thamjinkibani security gi oiba maram kharadagi tangai fadana khulai adu thamhokhibani Village Volunteer Coordinating Committee na handaki agreement adu yaningdaba phongdokpagi matangda mahakna haiki wafam asi imung manunggi oiba maramna lebak miyamda hiram asiga mari leinaba wafam singdi phongdokpagi mathau tade haina phongdokki